अहानबद मरुइबा पाउ पिजरे ओजागी नुमित पाक सन्ना पांगथोखरे अमदी ओजासिंगना खुनाइदा लौरिबा थौदांग मियामना अवांगबा थाकता इकाई खुमना फमथोए हाइना चीफ सेक्रेटरी डॉक्टर पुनीत कुमार गोयलना हाइख्रे खुरुमजरी ISTV पाउ मिरंग ताबी पुनमपु तराम नोक्चुरी हौजि फॉब के बरोइबा पाउ सिंग मियाम द पिजरी ओजागी नुमित थौरम पाक्सना पांगथोखरे मपुंगोइबा थौरम डिपार्टमेंट ऑफ एजुकेशन एस हायर एंड टेक्निकल एजुकेशन SCERT अमसुंग एडल्ट एजुकेशन नपुना सिंधुना स्टेट लेवल टीचर्स डे 2025 की थौरम सिटी कन्वेंशन सेंटर पैलेस कंपाउंड दा पांगथोखरे थौरम अदुदा चीफ सेक्रेटरी डॉक्टर पुनीत कुमार गोयल प्रिंसिपल सेक्रेटरी RK दिनेश अमसुंग एजुकेशन एस की सेक्रेटरी नावरेम प्रवीण सरुग्या खिबका लोइना तोंगान तोंगान बलेंगा की मखादा लेबा मही लोइसंग कयागी ओजा सिंह मरी लेनबा डिपार्टमेंट सिंह मियोय सिंह अमसुंग महिरोय सिंह सु सरुग्या के थौरम अदुगी मनुंग चन्ना इंडिया के फॉर्मर प्रेसिडेंट डॉक्टर S राधाकृष्णन की फोटोदा सरुग्या खिबसिंगना लैकतुना इकाई खुमनबा उठके थौरम अदुगा मरी लेनना स्टेट टीचर अवार्ड ऑफ एजुकेशन एस ओजा निपांदा कुसिनकी अमसुंग एजुकेशनल एक्सीलेंस फॉर एजुकेशन यू गे अवार्ड कॉलेज निपांदा यंथोक्तुना पुंगनिंग थौकतकी चीफ सेक्रेटरी डॉक्टर पुनीत कुमार गोयलना ओजा हाइबसि मखल कयागी मतिक मगुल महिरोय सिंगदा ताकपी तंबिबा सिनफम अमने ओजा सिंगना ngasiगी honglakliba kaya asida matamga chanaba wakhalon kaya mahiroi singda pire oja singna khunai da loriba thodang asi miyamna awangba thakta ikai khumna famthoi oja singna leftna loriba thodang asina hiram kaya da chawkhatpa nungaiba purakpa oirasunu oja gi sinfom haibasi araibanate masina nation asibu manglomda sangsinana ba honaba da achoba thodang loribani haiki. Dear respected teachers, in a world that is often divided by misunderstanding, your classrooms can become sanctuaries of understanding, tolerance and respect. I am confident that your tireless efforts and work will weave a society based on harmony and mutual respect, fostering holistic development towards a prosperous Manipur. On this Teachers' Day, let us rededicate ourselves to a vision of India that is progressive, inclusive, peaceful, where every child, irrespective of background, finds opportunity, where every teacher feels respected, and where education is the light that guides us towards unity and development. Development for Women's Program Center Thobal Wangmatabana run toba person with disabled singe school ama oriba Manihar School Thobal nasu teachers day gi thoram pangthokre School asida lairiba person with disabilities mahiroi singna makoigi oza singda chamba khudol sing tamba amadi makoina haijaba kaya utkibaga thauramadu da Thobal Municipal Council Ward number 1 gi member Ningombam Ongbi Anita DWPC Thobal Wangmataba gi president S Tanobi amadi Special Olympic Bharat Manipur gi senior national coach Bisorjit Oinamna athoiba mithunglen singoina sarugya ke tharom gi nungi warol perioduna DWPC AK Nandarani na disabled singbu guide taunana bagidamak lairiba school asibu miyamna saugat piba changi haiki Lions Club of Kanchipur, Lions Club of Singzamai, Lions Club International District 322 Dina Ojagi Numit Thauram Lions Service Center Kanchipur da pangthokre a teacher is forever a guiding light haiba thim da pangthokiba tharamasida Dr S Radhakrishnan gi mafam da laisu katuna ikai khomnu utke tharamasida club singa sigi thobu ba miyoi kyana sarugya ke oza singna khunaya sigi damak loriba thodang singbu singthaki Manipur State Sumang Lila Council na sinduna ozagi numit amadi sanakhya ibu tombi haurok chamgi humputara nipan suba mapo kumon TS iboyama Sumang Lila sanglenda pangthokre tharamadu da Manipur State Cooperative Union gi President L Tompisak Manipur State Sumang Lila Council gi President L Tomba Theatre Center Manipur gi President P Khogenbra Room Hall Theatre gi Senior Director L Brijamohon chungba singna sarugya ke tharongomari lenana Manipur State Sumang Lila Council gi Lifetime Secretary Sagrakpam Hemantana Phongdoki bada Sanakya ibu tombi haurokcham kumjali singa maga chamapan nimfugunipan gi September mangada pokhibani makna Sumang Lila gi oja oikibeta natana Sumang Lila ningthina naina biduna thambirame India gi oina September mangabu oja gi numit pangthokpagi numit asida Sanakya ibu tombi haurokcham gi so mapok numit oibana oja gi numit ka amatu oina pangthokpana khwaidagi fare khanbadagi thauramasi sinbani haiki aina hajabadi oja gi mapok numit ko ba Sanakya ibu tombi haurokcham se atay sibur mo kan khalu
माजे ओजा अमोय न सु थोकी बने ओजा से करी न कोई न लग पड़ी दी नसीब कलाकार से न पड़ी दी कलाकार में आपको लुसिन न भी दमकता कलाकार में आप सब पिट माई पागन न भी दमकता एक बार थिएटर की ताल के ऐसे न पतंगा शराब कुरान हाइवे की खोबदगी कम्युनिकेशन जी ये पेर पा अदुगा नेशनल का स्टेट का खुंगंग का सोहो का क्या से तबगी अकोगी थिएटर की मरम का लान मरम का ताल में आप से बदले रहे से वजान ताल में आप सुथोना नवा आप ओनरे ओजासिंगी नुमिना लाकपदा मणिपुर की स्पीकर टीएस सैत्यव्रतना याइफा पाउजेल पिरकले नुमिदासी इंडिया की लैखिद्रबा प्रेसिडेंट डॉक्टर एस राधाकृष्णन की मपोक नुमित निंगसिंगदुना पांगथोकपने महाकना तुंगी मिरोल बुलौसिंगी पुकै थोंदुना लमजिंगनबा होनरंबा अमसुंग खोनाय सेंगबलंबा अदु ngasiगी मिरोलना काउफम थोकते नुमिनासना लाकपदा कथोकपदना थल्लबा ताकपि तंबिबगी लमदा लैरिबा पुनमकी मफमदा इकाय खुमनबा उल्ले हायरे अमरोमदा हान एजुकेशन मिनिस्टर वरंबा नंबोल असेंबली कॉन्स्टिट्यूएंसी की एमएलए टीएस बसंत कुमार नसु याइफा पाउजेल पिरकले डॉक्टर राधाकृष्णन आसानबा मिदेंग उबंगंबा ओजा अमा ओइबेतनतना वांगांगलोय अमनी ओजागी सिनफम हाइबसी लौसिंगी पुकै थोनबा अमदे चौखटपगी लंबीदा पुशिनबा ngamba सिनफम अमनी का मनुंगदा महै तंबिबदगी हौदुना खुनाय अमबो लमजिंग लमताक्तुना पुखटनबा होनरिबा सिनफम असिदा लैरिबा पुंबगी मफमदा नुमिदासिना लाकपदा इकाय खुमनबा उले हायरे लमयानबा इरुआ बोटपु निंगसिंगदुना थाबुम चुपना पालन तौबा लैसु कटपना लमयानबाबु निंगसिंगबगी वाहनथोक लैरोय हाइना अमुकोगी जनरल सेक्रेटरी प्रताप लैसांग थेमना फोंदोक्रे वाफम सिंग असि चामगो कुनगमापन सुबा लमयानबा इराबो निंगसिंग थौरम इंग्लिसिंग अनिगा कुनगमंगागा मरी लैनना अवांग पोचंगबम खुनौदा लैबा इवुधौ कौब्रु लाइबुंगी अकोयबदा उथाबगी थौरंग मरी लैनना पांगथोकपा थौरमदा हाइखिबने अमुकोगी मिदेंग मखादा इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन अवांग पोचंगबम खुनौ यूथ डेवलपमेंट क्लब अमदी DFO फॉरेस्ट डिवीजन के पुनः पांगथोकपा थौरम अदुदा DFO फॉरेस्ट डिवीजन विक्रम सुरेश नादे IFS अमुकोगी जनरल सेक्रेटरी प्रताप लैसांगथेम अमुकोगी सेक्रेटरी ऑर्गेनाइजेशन L कृष्णचंद्र अवांग पोचंगबम खुनौ यूथ डेवलपमेंट क्लब की वाइस प्रेसिडेंट CS नेल्सन इम्फाल ईस्ट डिस्ट्रिक्ट क्लब यूनाइटेड ऑर्गेनाइजेशन की प्रेसिडेंट केस ओरेंड्रो अमदी अवांग पोचंगबम खुनौ मैरापाइबिगी लुचिंगबी सिंगना सरुक याखे अमुकोगी जनरल सेक्रेटरी प्रताप लैसांग थेमना ngalingay matamda irabot ningsing thoramasi pangthok naramde adubungasi di lamyan basina ningthau kolgi macha ibe ma laurabasu darbar member fam fawba pibada laukidaba laiba ki damak mirot oiduna luchingba ma oiduna miyam gi tungi yenglaga tawbiramba thabak thoram kaya adubu ngasi gi mirol asina tung induna maraibak lam asigi damak lamyan basina पामजरंब थबक सिंह थबक ओइना पांगथोकपना पालन थौरम निंगसिंग थौरम असि पांगथोकपगी वाहनथोक लैगनि हाइखि निंगतम हाबसे कइनो निंगतम हाबसे इरोमद निंगतम जब निंगतमना ऐसे कनागुम अमगी मखादा युमदा मीगी मयुमदा थबक सुरगा मीदुगी अयाबगी मखादा थबक सुरगा हिंगबदो अदु नतब मरोमदुम हिंगजबगी नुंगाइबा हाबसिसु लैबनेबा ngasiदी अखोइगी निंगतमबदो मांगरबने aduna mangrami nang ngasi akoi gi ningtamagi mahawdo akoi de yawde ningtamagi ngasi di baraki makha da leiraga akoi se leitrabadi akoi hingba ngamoi do khan greba ngasai gi akoi gi sum namjan birakanda adu akoi ningtam le jana balawa amane aduna akoi ningtam ba ngasi music baro sarkar na nghat leiraga sanadana akoi de divide and rule akoi sanari ba pose akoi ningtam na tan de akoi option leite hojik leiri ba miron sina khangna na ba akoi na district kudimakti gi laga akoi award oina ba madu khangmin na bagi aso mifam mfam dori mifam sida su Imphal East ki mafam anida west ki anida kaksing da ani pangtho ka na pham sida Imphal East ki lakpidi ba ima ibel sing hojik tegi hongna yam kan section na madu yawra kanda akoi mayam amukoga loinana akoi satminari ba akoi mayam se loina satminasi DFO Forest Division Vikram Suresh Nadena awang pochunggumgi youth singna lauriba thogdanga sei thagadingai ne Imphal dagi panglap laptana leiba mafam asida uwa kaya ningthina yokhatpagi mami chauna tare asumna lamdam asida leiriba mafam kaya da park sana awang pochunggumgi youth amadi imaivel singna lauriba thogdanga sigumna laulaklaba matamda forest amadi wildlife diversity da yamna inakun lamdam ama oiriba Manipuri hena faba lamdam ama oibada natana ngasi climate change ki issue ma lakliba asi hanthahanbada achoba mateng ama oigani haiki we should have pride in those things we should be proud of our forest we should have pride in the wildlife present in our state so what those things are there because our forefathers
they contributed, they made their contribution in protecting it, conserving it. In our culture, Manipuri culture, it pays high respect to protection of forest and environment. We have Umanglais, we have many concepts which links the people to the forest. But somewhere the culture is degrading. So we need to ensure that the respect that we have for our forest, our wildlife is conserved, is protected. So it's our responsibility, the responsibility of this generation, the youths of this generation, to ensure that we pay highest respect to our forest, to the nature, to the wildlife over here. Eco Network Manipur gi Go Green Go Clean campaign ki manung chana plastic recycle tawduna pollution hantahanba environment kananaba luba nanba lamdam ama ohenanaba chatharakpa makha tarakpa oina ngasisu hairok part 2 litan gi self help group ki ima event singna plastic ki polam kaya tasin khomjilaba adu amuk hana recycle tawnanaba Asok Traders ta kuntramari suba oina kusina kre Eco Network Manipur gi president sinthangamba laishromna aikoina sizinadaba yadadana sizinariba darkar gi matung inna sizinariba plastic ki polam sing asi amuk hana recycle tawthoktraba amadi masibu replace tawba yaba environment da sokloidaba polam sing puthokna ba honaradrabadi angakpa phangna pollution thoklaklaga male masida aikoina hingba warakani plastic na piba kanabadi aikoi lominare tawbatabu kanaba loraba matungda aikoina seasonable loire haina langthokraba maduna amuk ohalakpa amangba kaya de aikoina khanjiluba tawde maramaduna mafum chana thambagi hainabi leite mafum chana tasin khomjin bagi mahuta mafum chai cha de khangdana panglangda langthokpa hundokpa mi tinba mafum singju so mor akai kaya ma pasil laktuna madudagi fajahandaba kaya ma ohalakpadagi lainatina layong kaya sandorpa masina piraklaba mangjaba kaya si aikoi khangbagi tangai fadaba leire haiki Sinabul loire phatraina langthokpagi mota pesa onthokpa yai kana bihiramdo onthokpa yai khangmina kana fajana mafam chana thamjilagade amor akai leiba mafam mamo oiroloi madu khomjalo tasalo natragana amor akai langthokpana haina miyamda haibagi mathok jutara roi koi kuduma wakhan tabagi tangai fadabadu lakle mafam jadana langthokpa mafam jadana hundokpa plastic topiro madu mafam jana thammaga mafam jana tungulaga pesa ontholaga kana bihiramdo sinna minaraga masa mo fa koi puna hingba nungaiba male mama ohen minana ba thogdangdo lomina si aibo pon thamjai Khurai Konchom Laikai de Leiba Khongnang Thaba University gi Vision Central Library University sigi Vice Chancellor Professor N. Joy Kumar na hangdokre Thoramaduda Ojamadi Mahiru Kiana Sarukya Kiba Thoramadu ga Mari Lainana Professor N. Joy Kumar na haikibada ngase asi Teachers Day su oibaga loinana library ama hangdokpasi University asigi laiba gyamna fabamani library habasi school college university da laitaba yadrab amani lairik lising mangarom leiba library ni library amagi laigadaba machak chapchana laibani na University asigi Mahiru singna research tawbada library sina achoba mateng oregani University asi UGC gi mateng fangnanabasu honari haiki asigumba university asibagi laiba stage asda kanna inkalak matamda akoi university asigi managing committee gi chairman gi asoba role kayam yauri adon haribam haki role singasina marab oraga ngasi singsda akoi gi academic ki process asda akoi ngasi di university Manipur da akoi anuba university amka pige habigi akoi aswakhal do tawjabani margoina akoi university isna focus piribi area se South East Asia da pijabani and South East Asia da history da political science da then akoi medical gi maram da kurung da punam asda akoi South East Asia da focus piraga anoba university amagi posak ama ohinna bagi pandam masda akoi work tawjari masda akoi gi oja sing chhatra sing management committee sing akoi pro vice chancellor Dr. R.K. Gambhir akoi myam punna mase koi huna binari haibesim ai bayam sida thamjaning bani Kuki militants singna suspension of operations sahi ma sangdong na government laukiba waref thadau inpi Manipur na yaning daba phongdokre chehesigi August contraga mathoi da loba sina agreement asi muthanana ba pishin kiba memorandum leina thadau inpi Manipur tanaram dana firebasi laukibani agreement asina lo lehandaba khulai paidaba thadau miyam da tangdu leita daba ama fokhalle thadau literature society assamgi chairman N Jamhabu tamthina hat kraba matungda su extension asi thoglakpani Kuki su militant singna sigumba crime asi chathakibani shugi makada chatningba mafam de chatuna sigumba crime asi chathabani masina miyam ge soyangam thoktana naba honaba ngamdre makata na miyam ge punsi kanana bagidamag suspension of operation khudakta lauthokadabani hairi government na su
chahi amaga amuk sangdokhiba asi Manipur da khundariba Naga Maitai Pangal na chingba furuf kaya ase Kanglof ki irang thokhanduna Manipur machet tana thugaina na bahona bane haina Kaksing District United Club Organization haire National Highway singdagi su militant singna phongna paisa khairiba se government na khangna yengduna adumak lakle sugi matam sangdoklaga Manipur da thokliba irang loshile free movement fangle haina Manipur miyam da India government na namthak lang thagliba ase handokada bani haire Haujik pawgi marthana ten break matang lawjuri Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Nibe makigano Azab thammo Sige yumse next Pm-Istv na checksin na laksilaga thamlo banine Dada nang se juhar habaga amta kidrabo Asumna mayamda na machalbo ngapshan lugum masigi yumasibu asoyangan kokadabadagi next Pm-Istv na ngapseli next Pm-Istv juhar habadi ngaktok na basembani Zarman technology sinamana concrete katok na tinaba matamda kapamul amuk hena hengaladli next Pm-Istv strength is in the grip Break in Batunda, Mayaba Mukahana, Taram Nocturi, Luna Makata Pau Pizuri. Maitei Kul Mutat Payaroi, laying coal to Gaiba Yaroi Sef, laying coal Sef, Maitei Village Sign a Taba Play Katkia season Aduna, Mantripuki, the Ladyball, laying coal game, sing Yamla Banupi Sing na Governor da Memorandum, Pishin Balakre, Kangla get Mamang the Governor get Tamna, Kong Laki with the Mosing Yamla Security First and Sing na Tatuna Tankibakalina, Akanbam Ong da Munaki, Tungda Lakli Banupi Sing, Adugi Maraktaki Mui Taruk Mok Kangatuna Memorandum, Pishin Bagi Ayaba PK, Nasi Lakli Banupi Sing Adugi Maraktaki Konjangbam Ongbi Aying Biamadi, Mombi Kobi, Nupi Anina. Fungdorokpada laying call hariba mafam asida chahi kun hena sufam safam khangdana awaba kaya khangdona lakpani asuk kuina leraklaba mafam asibu laingak na ngami haiduna eviction tawna na bapa kaliba khongthang ase laying call gi miyam na yaba ngamloi laying call da laiba miyam ase matam amada lairamba laingak na lainatina chenba miyoy singni shokna samnaba yade haina inthoktuna thamba mafam asida lehelakpani mafam asida lairiba miyam ase yamna wana hingakpa miyam ni Mafam asigi miyoy amatana atopa mafam amada chatuna pochai leiva fawba yadana yamna wana hingpa miyoy ngaktani hauzik fawba madugi awaba maichak adu koktri adubu handak ikhang khanghaudana laingaga sina laing khol thugaina naba paikaliba khongthang asi athubada handokadabane ngasidagi hauduna laing khol gi maivel singna hanga strike ki khongjang sangsilagani karigumba laing khol gi miyamna taliba dimana si laingak na ngami haiduna namfuda thugaibagi thabak chatharaklabadi laing khol gi maivel singna masam matomta society tawduna sijagani haiki Churachandpur Police na miyoy Mari Brown Sugar kg amaga gram chamri ga humfutara Mari humdoiga konana lamjing manaktagi fare hare thasige ohumdagi Myanmar Haichin-dagi drug Churachandpur Guite Road Faurga pusilakadore haiba pau fongbadagi SDPO Singat OC Singat amasung OC Churachandpur na OC Churachandpur na Luchingba Chim Amana Changsinduna Langjangda Achara Walking Sector with a Maruti Karama the drug singer do Purokpadagi Fagalakibani Parabasungadu Tangsalian Guite Chahi Kuntragamanga Churachandpur Ganglian Siang Wi-Fi Dokolang Hensing Amasung Dokolian Tangsingni Hairi Government Polytechnic College Infagi Awarapagi Matanga Manipur Human Rights Commissioner Suo Motoke Samalokatuna Teaching amasung non-teaching gi awarapa hamsing mention bagi matang the report ama September 19 form gi manung da commission da pikhalan na ba principal secretary commission higher education da khangan kre hairi media da phonglo ki report ama gi matung inna commissioner sina lumna lobo ka loina na institute sida
Chatuna yengsinbada teaching amasung non teaching gi firm kayamarom hangduna leiramba thengnake nupi masa singi hostel safe oidebata natana Siling kelakpadagi asokapan yawba leikhrabasung ngasi fawba semjinbagi thabak lokholamde institution asigi campus ta thamba gari toina mangbagi report mari leinaba singda thamkhrabasu ngasi fawba gari fagatpagi report leiramde issue mayam asi yenglaga institute asigi leiriba awara passing asi mensinana ba mari leinaba department na gari khongthang lokholabage haibadu khangalakna ba khanghankibani hairi Wakalon manaba apunba wama kanglaipak amasung all Manipur recognized private School Welfare Association ga yanaki bagi matung ina miyam gi luching purel oiramba ching subam oza akabagi mami school sing da thet bagi saruk ama oina ngarang Thaubal district ki tongan ba school tareta thet kre kanagomba sing na luching purel ge photo thening ba apam leirabadi association da pau fawbir o hairi Mayang Imphal Sabung Company Mayai Laikai de Gasem Prem Kumar Amadi Asem Ongbi Kiran Bala Ani gi machanupa Asem Lamngan ba Maitai Chahi Taraga Humdoi Haukhiba August ki tang kundagi yumdagi thokibadagi hanjilaktre haire mahak fit mangaga inchi ani wangi mana thokiba matamda sky blue machugi furet khudang kakpi amalit ke blue machugi hapen ama shirt ke aduga black machugi sandal tongke nupa masa si thengnabirabadi mama mapada natraga manakna police station da sinabiu amadi angang asibu thibada miyamna mateng pangbiu hairi Loislakpada haujuk fawbagi maroiba paw amukka hanna pizari Ozagi numit pak sanna pangthokre Amadi Oza singna khunai da loriba thodang miyam awangba thakta ikai khumna phumthu I haina Chief Secretary Dr. Punit Kumar Goel na haikre Hauzik fawbagi wena di Manipuri paw matang stelo jore mideng tabiri ba punamak po mukka hanna khurumjari